Akashvani Imphal Nolini Devi na pau pajari ahanbada maruiba pau Manipur ngasi coronavirus positive oiba mioi tarani thoi nongna thengnare apunba case masing chahum marfu taret yaure Technopol district police na nongmai lalonba mioi ama nongmai taret ka konana fare Ukhrul jila da leiba nupi singna haikadagi chocolate amasung candy semduna santhok lai halle awang nungpoki atai raija singdasu COVID-19 positive oiba hengalakli amasung Kendra na haidi lebak asida COVID-19 na nabagi farakpagi sang sada ni 58 mari taret yaure Manipur ngasi coronavirus positive oiba mioi tarani thoi nongna thengnabaga loinana apunba case masing chahum marfu taret chure Jenims Hospital ki Director Professor T.S. Bimona ikogi paumai da hai ngasi hospital asida hujing haki mamang paubda sample satuklom test toboloirak pada positive oiba mioi tarani thoi thengnare hujing active case sahum kunmari leidi naba paraba migi masingna humputara humdoi sure Raijagi Haksal Bibak na handakta institutional amasung community quarantine kamari leinaba chatna pathap ado Raija sida COVID-19 na kahena sokhalaba Surasanpur jila ki quarantine center singda leiriba mioi singna penatre hairi Haksal Bibak na thokiba cherol aduda group oina numit 13 ni quarantine tawraklaba adubu test tawbagi foldi phangduba sing home quarantine tawnaba research tawragani haikibani hidamasigi matangda ikhogi Surasanpur paumi Francis Songate na hai Molnongi Gandhi Memorial School da quarantine tawriba sing hawjik phawba testi tawdri adubo center adu thadokna ba khangan kre adubo center adu da leiba sing nadi saningdri makoina makoi ki sample test tawbina ba jila adu ki haksal bibhag ta taksilakli sarkar ki thorang asi satharabadi community transmission tawrakani haina jila adu ki miyamna mi painari Surasanpur ki district social welfare office na jila asigi Bizang Circuit House ki quarantine center da leiba ahaloiraba mioi sing miron binupi sing amasung sergeant binupi sing da machioi basinta ki polam sing amasung sanitary napkin sing yenthokre thoram da jila asigi deputy commissioner SP ADC member sing amasung CMO na singba saruk yakhi Ngamkhai sar moreda Technopol district police amasung commando singna nongmai lalonba mioi ama nongmai taret ka konana fare Thaudu adu ki matang da Technopol jila ki SPTS Bikramjit na paumi singda hai akak naba pau ama phangbadagi moregi kondong daiden bi manakta leiba police check post da asat ok sing check tawbada mirei pakta saba nongmai sing adu phabani parba kulai sing adu di America da saba 4 generation gi Glock 21 9mm nongmai taru MNP bodyguard 380 pistol ama magazine taru pistol grip jura tara ni thoi amasung nongmai sengdok na ba board taruk ni Kulai sing asi Swift Desire car amagi dashboard amasung sound box manungda lotuna purambani mangna hai nongmai sing adu hojing na more ward number 1 da leiba Technopol jila gi yango bungdagi mioi amana purakpani mangna Imphal tamna salingai da phabani paraba mioi amasung kulai sing adu more police station da sinakre ngasi si more check post near kondong lai mida we illegal weapons sumba transportation gi lakadore haiba singna bai pawma kakna ba pawma leibdagi kuna kan momongda section thrang lo khotpa horoki saurangna pung ani ge daida Swift Desire gari ma yamna chingna ningai obi momongda lakpa thenagi mase koina khamaga thiba humbai thab chatharaki Glock 21 generation 4 USM roiba nomai tarugasi magi gari dei phangwangam ki masiga loinana Smith and Wesson na thaba bodyguard MNP ane thaba nomai simasu thengnaki masida natana nomai gi accessory parts mayamu su thengnaki phaiba kulai singa siga nupa siga more police station na further necessary action gi damakta akoi sinare Kulai singa du phaki ba commando amasung police ki team aduda SP Technopol TS Bikramjit singna cell gi mana pikre ngasi Technopol police na yamlaba khuju khulai sing phagat khiba adubu mukhyamantri N Birena thagat phungdokre Thobal jila ki Kodompong P quarantine center da number 4 P na bahona ramba mioi ama police na phare mioi adudagi number 4 heroin powder khara phangle police ki paw paladuna ikhogi pawmin hai magi mathakta makhata na thijina bagi dama Thobal police station da sinakre Nambol ki FK Women College sa hangba quarantine center da hoki ba hing nongai matung da thoki ba thodok kamari lena na police na mioi taruki mathakta FIR amal lokhat kre
अखोगी बिष्णुपुर पाउमी आरके मणिपुर सनाना जिला असिकी एसपी की पाउपलेदना हाई सेंटर अतुदा लेबा मियोय तरुकना सेंटर द मयाय काबा चिंजाक सिजिनबदगी ठोकी हाइबा ठोकदोका मरी लेनाना फारबसिंग अदुगी मथक्ता आइनगी ओइबा थबक लौखतकनी आइन काइना तक ललोनबा केस का मरी लेनाना एनडीएनपीएसटी स्पेशल कोर्ट ना इंटरिम बेल पीखिबा लुखो साइड जौ ngasi कोर्ट संगजरखरे कोर्ट असिकी ऑर्डर अमन हाई महाकी इंटरिम बेल सांगदोकपगी तंगाई फदबा लेबना महाक जुडिशियल कस्टडी पीरे हौजे कोविड-19 की ओइरिबा फिबम असिना मरम ओइदुना महाक मतम खरगी ओइना कोर्ट करक्तबा यागनी ताबिरिबा पावसी आकाशवाणी इम्फाल दगिनी कोविड लाइना थेंगनबगी लांजंग मनुंगदा सेलतुंगी अवाबा कया मायोकनरिङै चैरक्ता उख्रुल जिल्लादगी हैखादगी मखल कयागी चानबा पोलमसिंग सादुना सेंथोक लहनबा ngamle हाइरि अखोगी उख्रुल पाउनी सोथिंग सिमरेन हाई मे अमसुंग जुन था असि जिला असिगी ओइना हैखागी पोथोक मरंग काइना पुथोकपा मतमनि जिला असिगी तोंगान तोंगान बनुपि सिंगे सेल्फ हेल्प ग्रुप सिंगना हैखादगी कैंडी जाम चॉकलेट अमसुंग हैखा महिना सिंगबा सेमदुना इमुंग मनुंगी सेलतुंगी फिबम फगतहनबदा चाउना मतेंग ओइरि हिरम असिगी मतांगदा पाउदम अमा कुमसी कोविड-19 सिंह इकोनॉमिक एक्टिविटीज कया शोक्रबा सिखांगनगा उख्रुल की नुपी सिंगना मणिपुर की चिंग मफम कयादा मरंकाइना फंगनिपा हैखा सी सोर्स ऑफ इनकम अमा ओइना शुलाउतुना है असीदा के अचापोट वैरायटी कया शेमतुना लेरिये हैखा सीदा के कैंडी जैम चॉकलेट अमसुंग चूस हेम्बा लोइनाना शॉर्ट ट्राई तावरगा बेकिंग तावबसी उख्रुल टाउन के ख्वाइदगी पॉपुलर ओइरिबा नुपी एसएचसी सिंह की एक्टिविटीज अमा ओइरिये सिकी मतांगदा एसएचसी नुपी अमाना सुमहाय होजिकांदी उखुरदा हैखा से अमा फावबसु मांगहनदना उखुरगी नुपी एसएचसी ग्रुप ना कैंडी सेम्बा अदुगा जूस सेम्बा अदुगा जेम सेम्बा राइनमकना होटनदुना लेये मई अमासुंग चून से हैखा के सीजन ओइये बैक टाउग्रबा प्लम कैंडी चॉकलेट जूस अमसुंग वैरायटी कयामरुम शेमख्रबा असि सीजन से हेक लोइरगा खाथोक नबा शेम शातुना लेरिये आकाशवाणी इम्फाल की पाव की तमक उखरुत की सोथिंग शिमरे मणिपुर खा नोंसुप्तकी हौरकपा कुमगी नोंग यौरक्तुना नोंग निंगथीना चुबा हौरे चुराचानपुर जिला दंगसी नोंगतिल नोंग कना चुबदगी ngayaki oina mafam kayada lambi sing ising thumjinki कुमगी नोंग चुरकपगा लोइनाना लौमिसिंगना लौपान पा हौनबा कन्ना सम सानरे मफम खरददी लौफम सिंग निंगथीना खोइदोकलगा लौहुनबा हौनरे मेट ऑफिस की पाउना हाई लागलिबा नुमित खरनिदा मणिपुर यावना अवांग नुपोक दमदमदा अखाक अराव यावना मयाई ओइदुप चांगदा नोंग चुरबा याई आइन काइना उमंगी सरुकता मी तासिलक थिंगनबा थबक पाइखतनबा मणिपुर हाई कोर्ट ना राज्य सरकार दा खंगनखरे मणिपुर वैली विलेज रिजर्व फॉरेस्ट प्रोटेक्शन एसोसिएशन की बहुत सिंदुना अंगम तोंबा कौबा मियोय अमना थारकपा पब्लिक इंटरेस्ट लिटिगेशन अमा खनरबा तुंगदा चीफ जस्टिस रामालिंगम सुधाकर अमसुंग जस्टिस ए बिमोल की बेंच ना हाई राज्य सरकार मदु ओइना उमंग वामंग अकोइबगी फिबम अमसुंग इकोलॉजी ngak senaba thabak kaya lokhatkadabani madugi manungda lamai thaba thingba lamlaki sa usek pambi sing kanba lamai chakpatagi makraba umang sing sumgatpa haiba wafam yauri court na hai compensatory afforestation and management and planning authority CAMPA na selmatik sana pibani na umang wamang singgatpada sel gi awat pa leiroi बोर्ड ऑफ सेकेंडरी एजुकेशन मणिपुर न लौबा कुमसी सही की क्लास 10 परीक्षा की फोल था असिगी तरा मंगादा लौथोकलगनी बोर्ड असिगी सेक्रेटरी न थोकपा चेरोल अमदा हाई परीक्षा की फोल असी नुमित असिगी नुंगथिल पुंग अनिदा बोर्ड की वेबसाइट www.bosam.in अमसुंग www.mainresult.nic.in दगी येंगबा यागनी अवांग नोकपुकी अतई राज्य सिंगदसु कोविड-19 पॉजिटिव ओइबा हेंगलकपा लेप्से मेघालयदा कोविड-19 नाबा मियोय मंगा फखिबगा लोइनाना हौजिक फावबदा पुन्ना मियोय 19 नाबा फखरे पुन्ना पॉजिटिव केस 94 सूरे मसिगी मनुंगदा अमन लेखिद्रे 15 ना एक्टिव केस ओइरी मेघालय की हक्सेल मंत्री ए हेक ना हाइरी कोविड-19 नारबा मियोय सिंगदा ताथि ताओइना तबिरोइदबनी लेना आसी थेंगनानबा सेक्सुअल थौरांग पुमनमक लौखटली अमसुंग मियामना अरानबा पाउ थाजबिदनबा मंत्रीना अपील तौरी त्रिपुरादा हौखुबा पुंग कुनमरीदा मियोय 58 नाबा फदुना भगत सिंह कोविड केयर सेंटर दगी डिस्चार्ज तौखरे कोविड-19 के अनोबा केस 94 थेंगनखिबगा लोइनाना अपुनबा केस मसिंग 93 सुखरे एक्टिव केस न 459 नि मियोय 239 नाबा फदुना हॉस्पिटल दगी डिस्चार्ज तौखरे
Assamda haukiba ahing nongai paubada anoba case tengkalakpaga loinana positive oiba punna mioi lising ahum samri kuntra yore masigi manungda mioi samri kuntra ni thoi naba phakre tarukna lekidre Arunachal Pradesh ta hauzik paubada active case humpu humdoi sure Twitter da thagatpa warol amada Mukhi Mantri Pema Khanduna hai ngasi ayu anganba paubada rajya asida punna positive case humpu tare lekhi mioi mari naba phaduna mayum da halunkre Hauzik paubada rajya asigi sanglakpham gate singda mioi lising kuntra satuk yankairom screening tokre mioi lising tara humdoi samri marpu test tokre mangna hai lockdown amasung curfew thugaiba mioi lising tara ni thoi sani marpu rom phare makhoi punna lupa lakh kuntaret lising nipu manga sahum rom khongat pangamle Mizoram dan nauna COVID-19 ki positive case tara thengna bakal loinana positive oiba masing chama mari sure mioi sing asi mapal rajya sing dagi halakpa ngaktani mioi ama naba phare hauzik phawbada mioi lakh ama lising mapan chanipan kunmari screening tokre mioi lising mapan chanipana government quarantine center singda leidi aduga mioi lising nipan chanipana home quarantine tori ngasi ayuk phawbada mioi lising ahum chama yankhaini thoi test tokre Nagaland tang ngasi ayuk sample sani yankhay matoi test tawbada COVID-19 positive oiba mi mapan thangnaki Twitter da thagatpa warol amada Nagaland ki haksel manse SP form na hai rajya si da hauzik positive case sama yankhay taruk leide masigi manungda active case na chama kuntaruk ni masigi manungda mioi kuntha di na phaduna discharge tokre Akashvani Imphal dagi pau tabiri Kendra na hairi lebak asida COVID-19 na nabadagi pharakpagi sangsada nipumapan dasmik mari taret yaure coronavirus tagi naba pharabami masing puna lakama lising nipu taret chama marputara manga yaure haukiba pung kunmari da mi lising taruk chama humpu taruk naba phakhi lebak asida hauze COVID-19 gi active case puna lakama lising nipu mathoi chanipa nipu nithoi chure Haksel amasung yapa yumbal mantralay na hai haukiba pung kunmari da nauna COVID-19 positive oiba mioi lising tara chamapan yankhay taruk thengnachi masiga loinana leibak asida positive oiba masing lakh ani lising marphu tara mapan chamnga kuntha manga sure leibak asida coronavirus sandorakpadagi nongmada masing khwaidagi yamna positive oiba thengnakiba asi handaki asini Haukiba pung kunmari dami sahum marphu tara taruk sikibadagi leibaki oina COVID-19 dagi siba masing lising nipan samri marphu tara nipan sure mi sibagi sangasi sada ani dasmik nipan manga da leiri Marak asida ICMR na hai haukiba pung kunmari da leibak asigi tungan ba mafam singda leiba laboratory singda puna sample lakh ama lising yankay sahum manga test tokhi Masih tharaga hauzik phawbada puna sample lakh yankhay ni thoi lising tara humdoi chamani phu test tokre Leibak asida COVID-19 ki community transmission tawbal leitri haina Indian Council of Medical Research ICMR na thajaba piri New Delhi ta paumising da wangang pada ICMR ki Director General Dr. Balram Bhargav na hai leibak asida containment ki thaurang amasung aset ba phirep amaga loidana surveillance ki tabak thoram sing makha tana sathabadaki tangai fadabale mang hai malim ki atai leibak singa sangdamna bada Bharat ki COVID-19 ki case asi apunba missing lakh amagi hisab ta pabada hantari Sibagi sangsu atai leibak ki apunba missing ga yengna rupada hantari mang hai hauze COVID-19 ki active case tagi naba phaba mi ki masing na hele Arunachal Pradesh ta Atmanirbhar Thaurang ka chunana Rajya Sarkar ki office singda tangai phadana changba polam pumnamak Rajya ki potok singdagi leinaba Mukhi Mantri Pema Khanduna Rajya ki Textile amasung Handicraft Department ta khangankre Itanagar da mahangna sabapati oiduna pangthokpa mifam amada Sri Khanduna hai Thaurang asina isagi sizinaba oknaba potok putokpa hengathan batan natana yonpham leichabagi awaba mayoknariba Rajya tu ki potok putokpa singda kana halakani Assam da Jana Sampak Abhiyan gi saruk ama oina sarkar paiba BJP na tha asigi manungda imung lakh tangkhai ga unagadawri Guwahati da dol gi pauna hai Mukhyamantri Sarbanand Sonowal BJP ke state president Ranjit Kumar Das amasung nedagi convener Himanta Biswa Sarmana tha asigi tara taruk tagi khongjang asi sangsin ba hogani aroibada maroiba pau amuk hana Manipur ngasi coronavirus positive oiba mioi tarani thoi nongna thengnare apunba case masing chahum marphu tara taret yaure Tengnopal district police na nongmai lalon ba mioi ama nongmai taret ka konana fare Ukhrul jila de leiba nupi singna hekhadagi chocolate amasung candy semduna senthok leihalle awang nupokki atai rajya singda so COVID-19 positive oiba hengalakli amasung
केंद्रना हाइरी लेबाक सिदा कोविड-19 नाबदगी फरकपगी सांग सादा 94.8 मरी तरे यौरे पाउलोई जरे।